Hello everyone, good morning. Welcome back to my channel. मैं ngasi se khoi college se Hindi Diwas ki program le ba ko adugi chalini ado itheng ne jang to ring to ise ado ma ji se college zaure ado program di ho ji ko me am do program ho raga me am cheng la ke me am ye min se प्रभारी डॉक्टर एल भारती जी को उत्तरीय प्रदान कर उन्हें जीवन के सब सारे लेखनित लेखन पाठन और निखारो मान तजे अभिमान तज तज ओढ़ने कोए नाम निखारो मान तजे अभिमान मंच पर उपस्थित माननीय प्रिंसिपल सर डॉक्टर शुभजीत चक्रवर्ती, respected ma'am Dr. Bharti, respected sir Dr. RP sir, actually Department of Hindi, और सभी माननीय अतिथिगण, शिक्षकों और मेरे प्यारे छात्र छात्रियों को मेरे हिंदी दिवस के ढेर सारे शुभकामनाएं। आज के दिन हमारे हिंदी भाषा को सम्मान देने और उसकी सुंदरता को महसूस करने का है। हिंदी केवल एक भाषा ही नहीं, ये हमारी संस्कृति और पहचान की निशानी है। इस मौके पर मैं एक छोटी सी कविता सुनाने जा रही हूँ। मेरी कविता का नाम है नारी की आवाज़। उम्मीद है आप सबको पसंद आए। से पार करती है, जैसे नदी की धारा को रोकना मुश्किल है, वैसे ही नारी की आवाज़ को दबाना मुश्किल है। उसकी ताकत, उसकी पहचान हर दिन नई ऊंचाइयों तक पहुंचती है, यही है उसका सम्मान। वो माँ है, बहन है, बेटी है, हर रिश्ते में उसकी भूमिका अनमोल है। उसकी शिक्षा, उसकी मेहनत, उसकी शक्ति हर समाज में उसकी अहमियत है, यही है उसकी सच्चाई। सभी बंधनों को तोड़ते हुए धन्यवाद।
ꯉꯁꯤ ꯖꯒꯣꯏꯁꯨ ꯂꯣꯏꯔꯦ ꯖꯒꯣꯏꯁꯨ ꯌꯥꯝ ꯐꯖꯅ ꯁꯥꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯑꯣꯏꯅ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔ ꯁꯨꯝ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯈꯔ ꯂꯩꯕꯀꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯆꯦꯟꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯩꯁꯦ ꯍꯜꯂꯛꯑꯒ ꯚꯤꯗꯤꯑꯣꯁꯦ ꯂꯧꯍꯧꯗ꯭ꯔꯦꯕꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯦꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯥꯞꯄꯛꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯁꯟꯒꯥꯁꯨ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡ ꯊꯦꯡꯉꯦꯕ ꯉꯁꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯕꯕꯨꯗꯤ ꯉꯜꯂꯦꯕꯀꯣ ꯄꯨꯡ 1:30 2 ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯣꯏꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯍꯥꯏꯗꯤ ꯍꯌꯦꯡꯗꯤ ꯀꯩꯅꯣ ꯒ꯭ꯔꯦꯗ 3ꯒꯤ ꯑꯦꯛꯖꯥꯝꯁꯨꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯣꯂꯦꯖꯇꯁꯨ ꯁꯦꯟꯇꯔ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤ ꯆꯦ ꯆꯥꯡ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟꯕꯗꯅꯦ ꯊꯦꯡꯈ꯭ꯔꯦ ꯍꯜꯂꯛꯄꯗꯣ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯍꯌꯦꯡ ꯉꯟꯅ ꯆꯠꯇꯣꯏꯅꯦ ꯍꯌꯦꯡꯗꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡꯁꯦ ꯏꯟꯚꯤꯖꯤꯂꯦꯇꯔ ꯇꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗꯁꯦ ꯍꯜꯂꯛꯀꯦ ꯃꯌꯥꯝ ꯁꯦ ꯂꯩ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯁꯤꯒ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ